Akasvani Imphal, Ketrimayum Chitrabhanu na Pau Pazeri, Ahan Bedamaru Eba Pau. Kendra Railways Communication Electronics Emisung Information Technology Mantri Aswini Vesipna, Zirivam Imphal Capital Rail Connectivity Project Yingsin Kray. Manipudangrang Koviki Anabamyoy, Manga Nava Fakibugaluna, Masidiki Nava Fagalapuki Changchada Marfudanipan Dasmik Anishino Oiri. प्रधानमंत्री नंगसी पंजाब की फिरोजपुर दा लुपा कोटी लिसिंग नि फुनी तो चाटो यांkai henbegi chakwa thorang ki tongan tongan ba project singi jatra hungeni amasung lebas ta covid-19 ki case hengelakli ba sigi yenglaga राज्य सिंह amadi union territory singna akan be sexil thorang lokhat na kre Lebas da COVID-19 ki anova variant Omicron sandorok leba astegi ekoi punda magna cheksin batangai fedre maramadu namiyam na atuba matamda vaccine dose na kaptok piyu amasung atupa miyo singbusu vaccine kapada mateng pangbina ba apil tawzari Lyset astegi ngaltong na ba face mask upiyu food taruki social distancing thambiyu maimit amadi khutsa seng na hamdok piyu COVID-19 amadi lene ba e-pausing gidamak National Helpline number singna 0112397846 amasung 1075 ta aduga Manipur gi helpline number na 0385241166 amasung 180034531818 ta phone tawbiyu Hauzik mapung ay ba pau Kendra Railways Communication Electronics Emisung Information Technology Mantri Aswini Besab na ngaki mamangda Jiribam Imphal Capital Rail Connectivity Project nong taktagi yengsin kre maduda Mukhe Mantri nong thombam Biren Singh Su mahakaloy na ki Sri Aswini Besab na nimit ng mamatungda Mukhe Mantri gi office tagi Sri Birengaloni na video conferencing kutangda bangkay Changpao yogotaba Silchar Jiribam passenger train flag off togani Tharumdu da Kendra gi mapan tharum amasung Siksya gi Rajya Mantri Dr. Rajkumar Ranjan Singh, Rajya Sabha gi MP Singh Maharaj Sana Jawale Semba, MC Mary Kom amadi Lok Sabha gi MP Dr. Loro S. Forze Susaruk Yagani, Kendra gi Mantri asina intellectual meet amadi Pau gi mifam amada Susaruk Yagani. Kendra gi Social Justice amasung Empowerment gi Rajya Mantri Ramdas Athawale sunga sinumit ng bamatungda Imphal da tungragani. Mantri ni Imphal da hek tungda baga Imphal gi pisum ningom lerekta pangthoka daba miyang gi mitin da wangangani tungda mantri na Rajya gi Social Welfare Vibhag ki officer sing amadi schedule caste ki wafam sing yengsiliba officer sing unagani madugi tungda pau gi mifam amada saruk yagani Sri Athawale heyeng Imphal thadokani Manipur da hoki banumi kharini da COVID-19 positive oibigi chang tapna hengalakle apunba active case chani gi makhada len badu hozik chani yankhai terete leiri Ngarang nong na COVID-19 positive oiba miyoy kuntra mga thengnaki positive oiba miyoy ani lekhide Rajya gi Haksal Vibhag ki cherol amana hai positive oiba ki chang chada ama dasmik tarukni hariba matam asida miyoy mga leina asina nabadigi fagalaki masi tharaga nava fagalapagi chang chada marfudrani pan dasmik anishino da hantarakre JAC ki Marsipan da Kendra gi Women and Child Development Mantraloy na sinduna pangthok daba malengi nupi gi numit palan thoram da Nari Sakti Puruskar su yentokani award asiki dambak online gi kuthang da website www.awards.gov.in da tha asiki kuntramatoi forward manung da darkar special lakpa yagani hairi tabiri pa pawasi Akasvani Imphal lagi ni प्रधानमंत्री नरेंद्र मोदी ने ngasi पंजाब की फिरोजपुर दा लुपा कोटी लिसिंग नि फुनी तो चाटो यांkai henbegi chakot torangi tongan tongan ba project singi jatra hungeni project sing adugi manung da Delhi Amritsar Katra Expressway Amritsar Una section lane mari ulhan ba Firozpur da PGI satellite center linkhat pa Kapothala amasung Hosiaspur da Anokba Medical College ani sana na ba jatra hunbana chingba yauri प्रधानमंत्री नरेंद्र मोदी ने था से तेरानी टोइदा पुडुचेरी सेंट्रल यूनिवर्सिटी कैंपस ता कुनमंगा सुबा नेशनल यूथ फेस्टिवल होगदोकनी आकाशवाणी पाउमिन हाई फेस्टिवल असिगी लोगो केंद्र गी यूथ अफेयर्स अमसुंग स्पोर्ट्स मंत्री अनुराग ठाकुर अमदी पुडुचेरी गी उपराज्यपाल डॉक्टर तमिलिनी साई सोंदरराजन अनि न पुनंगसी पुथोकमिनगनी नुमित मंगानी चथगदबा फेस्टिवल असिदा चही तेरानी पांडेगी कुनगनी थोय फावबगी मुंग लेबा पुडुचेरी गी नहारोल चंगा अमसुंग लेबा अतिगी राज्य सिंगी नहारोल लिसिंग तेरे लोमना सरुक यागनी
Leibasida hoji fawada COVID ki vaccine dose ko ti chamani futre lak humpuni togi matak ta kapkre garang khakta da vaccine dose lak parpuga taret hena kapki masing manung da chehi tara manga de kina tara nipan fawu gung deba angang lak kuntha tret makhai hen yauri Uttar Pradesh COVID-19 sandorakpa thingnabi damak tonga ba thorang kayamram lokhotkre class 10 fawbagi oina raj adugi school khudingma tha sigi tara mari fawba thingjingkre numidangi matamda thamba curfew pung ani amaga sangthanduna numidang pung tara degina ayuk pung taruk fawba thamkre Pararas ki mark melada lakpa mi khudingma RT-PCR negative oibagi report loiner kadapni hairi Bihar de su hayeng degi hongna tha sigi kunmatoi fawba numidang pung tara degi ayuk pung manga fawba curfew lokthokre class 8 fawbagi oina school sing January kunmatoi fawba thingjinkre Chhattisgarh de su COVID-19 gi anoba guidelines sing thoki bagalolena raja adugi airport ta thunglaba mi khudingma RT-PCR gi negative report sung soidina loina rakna bakhangan kre Andaman Nicobar itatasu numidang pung mapandagi ayuk pung manga fawba curfew thamkre Karnataka Mukhyamantri Basvaras Bomaina lakliba irai nimitagi hogduna chayol ani raza sinba tungbada hanagi numidangi matamda thamliba curfew adugi mathakta chayol losilapagi curfew thamkre chayol lorapagi curfew ase irai nimitki numidang pung tara digi horoga ningthokaba numitki ayuk pung manga fawba legeni Leibas da hodri fawda Omicron ki case listing ani chama kuntra manga thingnare masik manungda Maharashtra dagi chatuk yankai humdoi Delhi dana chamri humpu mari Kerala da chama marfu manga amasung Rajasthan da chama humbudra mari thingnare hari Haksel Mantraloy na hai hauzi fawda mioi chani pan kunipan laina astigi naba fakre Meghalaya da COVID-19 ki anova variant Omicron ki case manga thingnare Haksel Mantralo gi pang matung ina mioi amana Assam dagi ni aduga marina East Khasi Hills district amasung Rivojila dagi ni India COVID-19 Emergency Response and Health System Preparedness Package Phase 2 gi makhada thadaba senfam gi chada kuntaru dasmik amamari khaktama kendra na thadokle haiba media gi wafum adu aranbani haina kendra gi haksel amasung ya fayumbal mantraloy na sengdokle mantraloy na hai mamang chehi gi August thada kendra na thadagadaba senfam degi chada yankhai yongna lupa koti lising teru ki matakta registering amasung union territory singda National Health Mission gi kuthangda piki lupa koti lising teru henbegi manungda lupa koti lising ama chatu Humbudra mapan raja sing amasung union territory sing da hana na pikre thadaki ba senfam gi yamdrabada chada yankai sinnabagi pibam yenglaga lemhodi ba senfam sing adusu raja sing da thadagani hauzi fawda raja ma khak chada yankai gi mathakta sinnabagi report fangli haina mantraloin hairi Jammu amusung Kashmir gi Pulwama jila gi Changam da security force ka kuthongna bada terrorist ahum sire Inspector General of Police Vijay Kumar hai terrorist ahum adu Laskar e Muhammad ki mioi ngaktani mahang hai siraba terrorist sing adu gi manungda amadi Pakistan machani makhoidigi M4 carbine ani amasung AK series ki rifle ama fangle Leiba ki konung Delhi dangasi akhak aragolona na nong churba yai khwaidigi ingbi changna Celsius degree teramathoi aduga khwaidigi sabagi changna Celsius degree teranipan oiri Jammu da lechin nong fai thangbaga lona parap na nong churba yai le da su nong chubaga lona untarba yai ainga sagi changna Celsius degree -7 degi -4 fawbig manung da legeni hairi Lebas da corona gi case angalali ba sigengduna Board of Control for Cricket in India BCCI na English ngani kon matoi konitoi seasons ki oina Ranji Trophy Colonel CK Nayudu Trophy amasung senior Women T20 League yaitok lagani haina lokthokre Ranji Trophy amasung Colonel CK Nayudu Trophy tha sigi amadagi aduga Senior Women T20 League na February thadagi hawnona balep lambani Bharat amasung kha Africa gi anusuba cricket test series ngasi Johannesburg ki Wanderers Stadium da makha chatharagani ngarang fawada varana kha Africa dagi ran yankhani pan mangjin thaduna lekhibani Loshilakpada COVID-19 tingang thongnaba vaccine kaptopa face mask upa futaruk lamnan leiba khutsa amadi mai miterutana na thamba haiba achamba thongsing asi ngana chatpinaba amukhana ningsingjari Aroibada maruiba pau amukhana Kendra Railways Communication Electronics amasung Information Technology Mantri Aswini Vesemna Jiribam Imphal Capital Rail Connectivity Project ingsinkre Manipur ngrang covid ki anaba mi manga nava fakibulona na laina sig nava fakalapi changcha damar fudrani pandasmi anishinu oiri Pradhanmantri ngasi Punjab ki Firozpur da lupa koti lising ni funi to chatur yankai handbagi chako thorangi tongan ba project singi jatra hongani amasung lebas da COVID-19 ki case ngalagli ba sig yenglaga Raja Singh amadi Union Territory sing na akan successful thorang lokot na krei Paulo Zeri